mayambu ahannamaktada ikok nonna taramna okjari ekhoi ngasi su amuk pur galak jari ekhoi na nungti numit khuding gi thajaba warida karamba thamoino 13 suba tangka ngasi gi 13 suba tangka asidana wari asina kadi haning liba kadi oidiba habado mayam puna magna wari se muktamina rasi hojik tabi rasi karamba thamoino 13 suba tangka lesemba bu ubada linthoina yamna pakatna yamna ngakna hangi ta lesemba nang dila pakyam kuirage lesemana ingna tamna khumme lakpata ngairida kedorage linthoina mahare ta lesemba lakani haradi engonda na phone torok yadra karigino lona laklibade lesemba su linthoina pakatjaba thawai wajabado maksu khangi adu khangmana karimta khangdaba saduna lesemana ma phajana khumle linthoi ai thaba ma chalubane adugi lambi thoe haduna nakhoida chalakpane ai phone to busu kawkhre kedorage nangbo nasangam de habado khara farabra linthoi pakhalamba thawai waram basing ado khajiktang di phabugum tawi ingna tamna mu linthoi na khumme yamna luba anaba nateda hakchang se lehu khara tobane chaba thakpusu yade asumna wa thaireg linthoi na khumme linthoi na khumli basing haide basing adudi lesemadi loina khanglabane lesemana amuk linthoi da yamna munna yelaga asumna haire linthoi yamna nungaina leyo hakchang na di yektana ba kan hono hakchang phaba habase ekhoi miyoy bigdilanni mangau thijarambi langbat pamjarambi nangna handak barak gyan tarak pasu ubada ai yamna nungai ai yamna pele ai galoina ringai matamda nangna sumna gyan tabiram laba nangna sumna ingna tamna leramba tarabadi ai kya da pengini adobo hojiksu nang ai pulli loinari nangna sumna gyan tarak pasimuk penba nungai ba ai gi pusida amuk khana laklora phare nasi gi ai chalage ai thaba malak pane nong malak lage asumna hairam laga lesemadu chakki tawi man hairba wasinga do linthoi kharade chingnai kari gidama mangonda asumna hairibano hanadi lakpa khudingi yamna kuinu kuina phambane yamna kuinu kuina leibane adubu mana tharamliba gulisinga do lesemana uramgadra khanglamgadra haduna linthoi kharade chingnai adubu karimata khangdaba saduna mana lesemba bu khame ta lesemba karigido hanadi ekhoda lappa khudingi yamna kuinu kuina leibane kuinu kuina phambane aduga ngasina karigino lakpaga yumna chalage hadun hawgaliba lesemana khumme linthoi nang engonda sawgano ai thabak le hawbagi aina chalage habane nakhoida nungtigi lakani hayengchu lakke linthoi na khumme ta lesemba matam khara aina nangonda thawchakide aina nangu mirai khi haduna nang aibu laman khumlibra engonda waroribra lesemana khumme linthoi laman khumma khumdaba engonda kasum leite gyan tana leyo matungdadi ngausinagano asumna hairam laga lesemba yamna thuna paraprap thoki lesemba thoki badagi linthoi kasum haibangam kidre adabu pakalle singnei mana khangkhar bazala haduna wakhal mon mon khalle ngihak ta phauba tumina leibangam kide asumna leiringai namitugi nungthangi matamda lesemana linthoi gi nabarda message ama yamna sangni irag tharakhi message da linthoi chu pare linthoi message do parba matung da gide mahak thamoi sokna hingni kaple lesemana linthoi da lochari ba ron kudimak loina khalamle message adugi aroiba warolda lesemana asuna irame linthoi nang ai gori sanadana ba pau phona dana ba honabiyo aduga ai su nang kanano haiba kawrage nang na su aibu kawba tambiro matau asumna lesemana adumna irapa wahising aduna linthoi hojikti tasengnamak thamoi kaire kanadu wakaluni kanada tainaruni masana thangin jaruba aran bilabini adubu wakat pham taina pham leitabana masa matom ta kapjaba masa matom ta wajaba natana kisum pai lekide mama dasu lesemana asumna khangkre haduna haidok patam thokpasu tasengnamak linthoi ikairame awabu nungai taba kaya sina ngasi di linthoi wakal mon mon khan baduna
ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯦ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯀꯥꯎꯔꯕꯅꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯦ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯇꯁꯦꯡꯅꯃꯛ ꯏꯀꯥꯏꯈꯤꯕ ꯄꯦꯟꯈꯤꯗꯕ ꯀꯌꯥꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯅꯕ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯃꯛ ꯆꯤꯡꯁꯤꯟꯖꯔꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯥꯅ ꯐꯖꯅ ꯊꯦꯝꯂꯦ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯄꯥꯕꯨꯡꯁꯤꯅ ꯈꯪꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯂꯒꯅꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯆꯥꯛ ꯈꯔ ꯈꯔ ꯆꯥꯁꯦ ꯅꯁꯥꯁꯦ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯎꯈꯤꯕ ꯅꯠꯇꯦ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ ꯑꯗꯨꯝꯅ ꯃꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯊꯦꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯂꯤꯟꯊꯣꯏꯁꯨ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯀꯞꯂꯒ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯣꯠꯂꯤꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯇꯥꯂꯦꯁꯦꯝꯕꯗꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥ ꯅꯪꯒꯤ ꯇꯥꯂꯦꯁꯦꯝꯕꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦꯕ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯥꯗꯦ ꯂꯤꯟꯊꯣꯏꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯦ ꯏꯃꯥ ꯇꯥꯂꯦꯁꯦꯝꯕꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯩꯇꯕ ꯃꯇꯥꯡꯅꯤ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯆꯪꯊꯣꯛꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯃꯣꯟ ꯃꯅꯥꯛꯇ ꯊꯜꯂꯝꯕ ꯒꯨꯂꯤꯁꯤꯡ ꯑꯗꯣ ꯇꯥꯂꯦꯁꯦꯝꯕꯅ ꯎꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯈꯤ ꯆꯦꯔꯛꯈꯤ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯣ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯩꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯑꯩꯕꯨ ꯈꯥꯝꯕꯤꯔꯒꯅꯨ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯔꯣꯏꯒꯦ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯦ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯀꯔꯤ ꯅꯔꯥꯏꯕꯛꯅꯣ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ ꯃꯥꯏꯊꯤꯕ ꯈꯛꯇꯅ ꯅꯪꯒꯤ ꯅꯁꯔꯨꯛ ꯑꯣꯏꯔꯦ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯗ ꯃꯃꯥꯅ ꯊꯧꯅꯥ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯕꯗꯨꯅꯤ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯍꯟꯅꯔꯕ ꯅꯪꯅ ꯁꯤꯒꯦ ꯈꯜꯂꯕꯗꯤ ꯁꯤꯔꯤꯕ ꯅꯪꯇꯅꯤ ꯃꯥꯡꯖꯒꯗꯣꯔꯤꯕ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯣ ꯅꯪꯒꯤꯁꯨ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯐꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯀꯞꯁꯤꯜꯂꯒ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯩꯕꯁꯦ ꯀꯩꯁꯨꯝ ꯀꯥꯟꯅꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌా ꯑꯃ ꯈꯟꯕꯗꯣ ꯈꯟꯒꯅꯨ ꯑꯩꯈꯣꯏꯒꯤꯗꯤ ꯅꯇꯣꯝꯇꯅꯤ ꯅꯪ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯐꯖꯅ ꯊꯦꯝꯂꯦ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯖꯗꯨꯅ ꯂꯤꯟꯊꯣꯏꯕꯨ ꯊꯦꯝꯅꯧꯗꯨꯅ ꯊꯝꯂꯦ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯁꯦꯝꯕ ꯊꯣꯏꯕꯤꯆꯥꯒꯤ ꯃꯥꯏꯀꯩꯗꯃꯛ ꯊꯤꯔꯤ ꯊꯣꯏꯕꯤꯆꯥꯅ ꯂꯥꯛꯀꯗꯕ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯌꯥꯝꯕꯗ ꯂꯩꯁꯦꯝꯕ ꯂꯨꯝꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯂꯤꯟꯊꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯂꯕꯅꯤꯅ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯣ ꯊꯣꯏꯕꯤꯆꯥꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯕꯨ ꯉꯥꯏꯖꯕꯇꯅꯤ ꯂꯨꯝꯖꯕꯇꯅꯤ ꯊꯣꯏꯕꯤꯆꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛ ꯍꯥꯏꯕꯁꯨ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯁꯨ ꯉꯝꯂꯝꯗꯦ ꯂꯨꯝꯂꯒ ꯂꯣꯟꯅꯗꯤ ꯌꯦꯡꯉꯤ ꯊꯣꯏꯕꯤꯆꯥꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯁꯦꯝꯕꯅ ꯑꯗꯨꯝꯅ ꯉꯥꯏꯔꯝꯕ ꯂꯦꯞꯂꯝꯕꯗꯣ ꯃꯥꯁꯨ ꯎꯏ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯂꯩꯁꯦꯝꯕꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯈꯜꯗꯁꯨ ꯆꯞꯂꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯈꯜꯂꯤ ꯂꯤꯟꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯪꯅꯔꯤ ꯅꯨꯡꯁꯤꯅꯔꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯂꯤꯟꯊꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯗꯤ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯗꯨꯒ ꯍꯪꯁꯨ ꯍꯪꯂꯝꯗꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯑꯃꯠꯇꯁꯨ ꯍꯪꯗꯦ ꯊꯣꯏꯕꯤꯆꯥꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯪꯒꯗꯧꯔꯦ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯂꯩꯁꯦꯝꯕꯅ ꯇꯥꯈꯤ ꯂꯩꯁꯦꯝꯕ ꯍꯧꯖꯤꯛꯇꯤ
ꯅꯣꯡꯃꯒꯤ ꯇꯥꯟꯖꯥ ꯉꯥꯏꯔꯦ ꯏꯀꯥꯏꯒꯤ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕꯤꯆꯥ ꯂꯥꯛꯄꯗ ꯂꯩꯁꯦꯝꯕꯅ ꯉꯥꯏꯈꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯂꯝꯕꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯍꯜꯂꯦ ꯊꯣꯏꯕꯤꯆꯥꯁꯨ ꯂꯩꯁꯦꯝꯕꯅ ꯑꯗꯨꯝꯅ ꯃꯈꯨꯠ ꯈꯜꯂꯕꯅꯤꯅ ꯀꯝꯗꯧꯅ ꯈꯥꯝꯗꯕ ꯌꯥꯒꯅꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯦ ꯊꯣꯏꯕꯤꯆꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯒꯥꯔꯤꯗꯒꯤꯁꯨ ꯀꯨꯝꯗꯦ ꯂꯩꯁꯦꯝꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯆꯥ ꯅꯪ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯩ ꯑꯃꯅꯤꯇꯗꯤ ꯍꯥꯏꯖꯒꯦ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯒꯗ꯭ꯔꯥ ꯊꯣꯏꯕꯤꯆꯥꯁꯨ ꯂꯩꯁꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯦ ꯌꯥꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯊꯣꯏꯕꯤꯆꯥ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯨꯔꯦ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯦ ꯂꯥꯟꯅ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕꯁꯨ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯔꯥꯜ ꯂꯩꯔꯕ ꯑꯩꯗꯤ ꯑꯩꯅ ꯐꯅꯌꯥꯝꯅ ꯍꯥꯏꯖꯔꯕꯁꯨ ꯅꯪꯅ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤꯆꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯗ ꯀꯩꯁꯨꯝ ꯁꯥꯎꯗꯦ ꯋꯥꯔꯧꯗꯦ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯑꯍꯤꯡ ꯀꯌꯥ ꯑꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯕ ꯉꯁꯤ ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯃꯈꯣꯏꯗꯤ ꯍꯔꯥꯎꯔꯝꯒꯅꯤ ꯅꯤꯡꯇꯝꯅ ꯅꯣꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯑꯁꯤꯗ ꯇꯥꯃꯣꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯇꯥꯃꯣꯕꯨ ꯌꯥꯝꯅ ꯆꯝꯅ ꯈꯟꯈꯤꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯇꯥꯃꯣꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯆꯝꯅ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯧꯅꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯊꯣꯏꯕꯤꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕꯈꯛ ꯉꯝꯗꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯌꯥꯝꯅ ꯀꯟꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯖꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤꯆꯥꯅ ꯈꯨꯝꯃꯦ ꯇꯥꯃꯣꯒꯤ ꯋꯥꯍꯩꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ ꯇꯥꯃꯣꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯅꯦ ꯏꯃꯥꯟꯅꯕꯤꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯍꯥꯛꯀꯤꯗꯤ ꯑꯋꯥꯠꯄ ꯀꯩꯁꯨꯝ ꯂꯩꯇꯕꯅꯦ ꯑꯩꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯋꯥꯔꯤ ꯁꯥꯔꯨꯅꯨ ꯇꯥꯃꯣꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯊꯣꯏꯕꯤꯆꯥ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯗꯤ ꯃꯥꯗꯤ ꯃꯤ ꯅꯠꯇꯦ ꯃꯥꯗꯤ ꯁꯥꯅꯦ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯅꯦ ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯆꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯇꯥꯃꯣ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤ ꯊꯦꯝꯕ ꯃꯇꯝꯗ ꯂꯩꯇꯣꯟꯅ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯨꯃꯠꯅꯕ ꯇꯦꯊꯅꯕ ꯇꯠꯇꯅ ꯍꯣꯠꯅꯩ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯇꯥꯃꯣꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯇꯥꯃꯣꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯁꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯁꯦꯝꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯦ ꯊꯣꯏꯕꯤꯆꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯄꯥꯈꯨꯝ ꯐꯪꯂꯔꯣꯏ ꯅꯪ ꯄꯥꯈꯨꯝ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯏꯃꯥꯟꯅꯕꯤ ꯂꯤꯟꯊꯣꯏꯗꯣ ꯌꯥꯝꯅ ꯐꯕꯅꯦ ꯃꯥꯒ ꯂꯣꯏꯅꯕꯤꯌꯨ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯂꯩꯁꯦꯝꯕꯅ ꯈꯨꯝꯃꯦ ꯊꯣꯏꯕꯤꯆꯥ ꯅꯪ ꯂꯤꯟꯊꯣꯏꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯊꯣꯏꯕꯤꯆꯥꯅ ꯍꯪꯉꯦ ꯃꯥꯒꯤꯗꯤ ꯀꯔꯤ ꯄꯥꯎ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯏ ꯂꯤꯟꯊꯣꯏꯗꯣ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯕꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯤꯅꯦ ꯑꯩ ꯈꯪꯅ ꯈꯪꯅꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯜꯂꯝꯕ ꯅꯨꯄꯤꯅꯦ ꯅꯉꯣꯟꯗ ꯑꯩꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯕꯗꯤ ꯑꯩꯁꯨ ꯈꯔ ꯏꯀꯥꯏꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯂꯤꯟꯊꯣꯏꯒ ꯑꯃꯨꯛꯇꯪ ꯎꯅꯕꯤꯌꯨ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯪꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯅꯤ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤꯅꯤ ꯑꯗꯣ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕꯈꯛ ꯉꯝꯗꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯁꯦꯝꯕꯗꯣ ꯄꯔꯞ ꯆꯠꯈꯤ ꯀꯌꯥꯗ ꯃꯃꯥꯏ ꯀꯟꯈ꯭ꯔꯕꯅꯣ ꯊꯣꯏꯕꯤꯆꯥꯁꯨ ꯑꯁꯣꯝꯗ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯆꯃꯝꯅꯕ ꯈꯔꯗꯤ ꯐꯥꯎꯏ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤꯕꯅꯤ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯆꯪꯗ꯭ꯔꯤꯉꯩ ꯂꯤꯟꯊꯣꯏꯒ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ
mahak ngasidi lenthoi ga manakta chatningba maga wari sananingba kharadi phauki thoibi chasu ngaktang leiragadi mayumda lakle mayambo aroibada amukana khurumjari mathang tangkakta wari asigi aroiba saru ojarakani wari asigi aroibada karina poloi okiba habada mayam punamak aroiba saru ado ngaiminarasi